थामपर हिंजिलब इरांग ग्रुप कुंथा मंगा रूमगी मिचम मियाम चावना खुदोंचाद मायोगना हल्ले असिगुम तंगदु लेटाद्रब फिबम असिदा प्रजा मियामना मणिपुर असेंबली मिफम फमनबा पॉलिटिकल डायलॉग तौदुना पॉलिटिकल सॉल्यूशन पुरुपियो हाइदुना माइकई कयादगी खुलाव कया ngasisu leptuna adumak chathari January tang 13 da CPI Thobal district amasung Kakching local council ga punna sinduna Kakching lamkhai keithel da nomagi oiba chara hinbai khongjang changsin ke January tang 13 da joint non government voluntary organization jamgo Kakching na press release amada National Highway 102 Imphal More lambi asi fajana sengot sagatuna satok chasinda yamna nungai hanbagi damak mari leinaba authority bu thagatba phungdoki adubu gari kungna chaliba Kakching lamkhai dagi wangjing phawba road divider yaudaba asina gari accident toina thokduna mioi kya gi punsi matam chadana pikhamnaba mafam oirakli phibam punamak asi yenglaga jambu Kakching lamkhai dagi wangjing phawba asi road divider hapinaba mari leinaba authority da maru oina NHIDCL amadi honorable minister works Manipur gi miyeng singsilakli थासी कुंथ्रामा तोयदा सुगनु अवांग लेकाई दगी होकिबा मे तांग कुनिपान सिंगनी कुलुमदोय दगी थीबा खने लाखिबा इमुंग अमगी मियोय सिंगा सुगनु पुलिस की कांबुगा पुन्ना सुगनु गी नजरे कुलदी अकोयबदा थीबा मोय थबक चतकी मदुदा मियोय बगी असिबा सरु पोलांग सिंग लेबा मनुंगदा फुंगदुना लेरंबा थेंगनकी फोरेंसिक एक्सपर्ट सिंग लातुन यंगसिलबा मतुंगदा मखा ताबा लीगल प्रोसीड्यूर की दमक सुगनु पुलिसना जेनिम्स की मुक्ता सरु पोलांग सिंग पुदुना थलमकी हाइरी February tam marida Librarian Information Center Kakching na sinduna pangthokpa state level competitive examination for class 10 lisingani kunmari gi numitini subna Grace Cortez Academy Kakching na pangthoki maduda ke Hai Sundari Devi retired principal na OC oiduna pangthokiba state level competitive examination da mahiroi chani rom na saruk yake numit asimukta da Kakching pajilikai degi puhrambam kunjo na iba lairik mari phungbagi thorom ama Library and Information Center Kakching gi auditorium da pangthoki Thorumduda retired ZEO Pukhrambam Nimaina Thorumapu Sahitya Academy New Delhi gi Manipuri Language Advisory Board gi convener Rajen Toijambana Athoiba Mithunglen amadi Manipuri Literary Society Imphal gi president Numaithem Kiran Kumar na ikai khumnarba mitung oike February 9 na Jiban Hostel Kakching gi 12 lak suba Foundation Day celebration gi thorum hostel asigi main auditorium da pangthoki Thorumduda Professor N Raj Mohan Vice Chancellor Dhananjay University na chief guest RK Nimai retired IAS amasung P Sonamani socio-political commentator na guest of honor oiki Thorumdugi mapu oikiba Jiban Hospital gi managing director Dr. Y Ashok Kumar na hai modernization amadi urbanization na life asi yam fast hoilakpa maramna stress amadi anxiety hengalakpa ga iroina na hakchang sajen walakpa masi oiba chinjak sadabadagi India gi young age group sing heart attack tobada Bharat na malem gi makokta leire haike masi yamna siksinungai oiba matamdu yore hanesu makha taki February tang 10 da handing and taking over program Kakching Multi Speciality Hospital haiba thorum ama Community Health Center Kakching gi COVID Hospital da pangthoki thorum asigi pandamdi COVID-19 gi matamda sakiba 100 bedded COVID Hospital asi Kakching Multi Speciality Hospital haina mingthonduna praja miyam gi ana laying gi damak khusinaba thorumni thorum asigi chief guest na Kakching Kendri MLA Mayanglo Rameshwar na oike CIC Kakching asi district hospital oraknaba honabada raijagi senthang makhada district hospital gi infrastructure yongnaba sengol sagatpadasu MLA na thawai hakchang yauna yengsinduna lakli February tang 13 da Sugnu Kendri MLA Kangunjam Rangjit na Serogi lofam hectare chamri romda lau singubagi ising pinaba pandamda Chandian Jilla gi Sakpi Karung subdivision gi manung channa leiba Molbem khun gi Sakpi Turen mathakta nauna saba kacha dam ama MLA masamangna chatuna nginsilamki khungchat aduda Shri Ranjit na hai dam asina Serouda khundariba miyoi singi lau singubagi thabakta ising ningthina pinaba pandam thamli haujik raija sida tholiba irang asigi waroisin puruknaba amadi miyamna thengnariba samasya kaya gi matangda February tang 9 dagi hauduna chathagadaba raija Vidhan Sabha mifamda Pukalagani hainasu khataki